Ngasi Delhi-da pangthokadaba BJP-gi MLA-singgi mifamna ahongba ama purakadra BJP-gi MLA-sing unadringayda Home Ministry-su gi leader-singga mifam pangthokre. Manipur amasung Oina Leingak suspension of operation tawnarliba Kuki jogi militant-singna Manipur legislature-gi power yawa tonganba administration piu haibagi demand-da sikhang-khangduna sirage makai lepkre. BJP-gi national leader-singgi manungdagi maru oiba kharana saruk yaraduna ngasi New Delhi-da leiba party-sigi head office-ta Manipur-gi party-sigi MLA-singga mifam ama pangthokani hairaduna Masida MLA sing saruk yaranaba amamamta oina telephone tawduna khangalakpadagi ngasi nungthil fawbada MLA chomlap ama changsen khraba matungda hayenggi mifam asina Manipurda punghong hongba anouba masa ama ugadawribra haibagi wahang hangnaragli wahang ase BJP gi national leader singna party sigi Manipur gi MLA sing bahayeng pangthokadaba mifamda saruk yaranaba khangalakpagi mangoinana ngarang Manipur amadi Oina Leingak ka suspension of operation sugi ayaba thamnaragliba Kuki jo group ki militant luchingba singa New Delhi da anirak suba oina mifam pangthokibadagi hangnarakpani ngarangi mifamda Home Ministry gi maikaidagi mamangda tawkhibagumna ministry asigi Northeast gi secretary advisor AK Mesra na luchingki aduga Manipur Leingak gi maikaidagi na Home Department gi makok thongba senior official amana mahut sinduna saruk yaki Kuki jo militant singi apunba body sing oriba Kuki National Organization KNO amasung United People's Front UPF ki senior leader singna saruk yakiba mifam ase lana sigi matungda Manipur Leingak na sugi agreement ta makhoi yawaroi amasung yanaba si handokadabani haiduna assembly da fawba warep lawkhraba matungda Home Ministry na amuk hanjilaktuna nahongna sugi khuyek pinakiba matungdagi anirak suba mifam oikhibani Mifam asida saruk yakiba Kuki joge militant group singi mahut sinba KNO amasung UPF ki leader singna laiba asigi constitution na piba yabagi matungina Manipur gi watho asi loisinaba political gi oiba warishin purakadabani haibagi akanma wafam phongdoki May 3, 2023 dagi hawraklaga hawjik Pawada warishin puraktriba watho asi sumnatagi Kuki jo furuf ki miyoi singna makhoigi traditional land gi mapu oijaba phangbaga loinina neutral oiba lenganglon ama fangnabagi damak legislature gi power yawa union territory amagi mawongda lenganglon ama leiragadi warishin purakpa ngamgani haina siragi makai chap yungna lepki makhoigi maikaidagi phongdorakpa wafam singi manungda May 3, 2023 dagi hawraduna Manipur gi furuf singi marakta physical separation leiri aduga state Leingak ki machinery singna travel miyam gi mathakta aran mathabak thawong sing chatharakpana amuhana punsin minabagi mathau tarakpani haiki hawjik leiriba Manipur gi state administrative framework asigi makhada sub register singna lona yadaba mawongda chingi district singda property location gi damak land deed sing register tawre aduga hill areas committee ki thabak thoram sing busu nakoinari hairaduna Manipur Land Revenue and Land Reformers Act 1960 busu khongawnari haiba wafam phongdoraki Maram asina makhoigi dama constitution ki article 371 segi matungina constitutional safeguard sing pigedabni haiba wafam pukhalaki hairi wafam sing ase phongdoladuna KNO amasung UPF ki miut singna legislature ki power yawa union territory ama makhoigi damak semgadabni haiba fireba se da chab yumna lep ki hairi maram asina BJP ki national leader singna party sigi Manipur gi MLA sing kauduna hayeng pangthokani thaurang liba Mifam asigi mangoina na so group singa mangjongna unakhibani na hayengi mifam ase karigumba soidna pangthokpa tarabadi Manipur da anoba masak ama soidana uba fanglagani haibagi thajaba lainari chairak sida hayengi mifam asigi damak saruk yarunabagi haiduna ngasi numida wairam fawda state asigi BJP gi MLA ayamba Delhi gi dam Imphal thadongna kre kharana hanadagi hauna Delhi da lairaklabani hairi ngasi Imphal thadokhiba MLA singi manungda JDU oina karaklaba matungda BJP onsen khiba MD Asabuddin Case Doigishon yauna BJP gi Pumseng MLA singda hanagi chief minister Biren TS Bisorjit P Brojen KC Bomsa speaker TH Saitabata K Rovindro SKV amasung T Rovindro na chingba yauki hairi ngase Imphal thadokpada yaukiba MLA Khemchan gi maikai dagi hayeng pangthokani thawrangliba mifam asigi chapchaba maram makhoina Delhi yauraba matungda khangani adumoina mak mifam adu Manipurda ingtappa hanjil halaknabagi wafam oigani haina phongduklamkhibaga loidana MLA Yu Devanasu Manipurda popular government ama chaliba tha asigi Aroiba sarukta natraga mathang chahi ki January thagi ahanba sayol fawgi manungda soidana semlagani haibagi thajaba leire haiki aduga case joigishon gi maikai dagi pangthokani hariba mifam asigi chapchaba maram official oina khangalakpa leitre adumoina ma mifam ase Anouba Leingak ama sembaga mari leinaramgani haiba wafam phongduklamki hairi India na tariff lokthongna bagi US da final offer pikre America na haukiba thada India da chada 25 tariff thamjilakhiba dugi matungda term Leingak na thuba matamgi manungda tariff lokthongna bagi India na US da final offer pikre aina phongdoragli India na pikiba offer dugi manungchana America na hairakiba wafam khara yakibaga loinana condition khara su thamkhibani condition adugi manungchana India dagi pusiliba akhrod badam safe amasung industrial gi polam sing da tariff thamdana ba haikibani loinana wafam ase karigumba America na yarakta bataragadi housing maki oina karamba firep ama muklogani haibadi housing su chapchana khangri hairi ningsing bayabadi America na India da tariff thamjilaki ba thawong sing asi aran ba thabangni haina America gi Senator Singna phongdokhiba su leikrabani hairi Ukraine gi land saru yaruraba lanmi singbu North Korea gi leader Kim Jong Un taramna okre
Russia amasung Ukraine gi lan asida Russia gi michangda leptuna lan yaruraba North Korea gi lan misingna Russia dagi maramdamda halakpada North Korea gi luchingma Kim Jong Un na taramna okre Russia gi nongchup thangba Crooks region the mine clearance mission loiduna halaklaba North Korea gi lan misingmu Kim Jong Un na mathawna laibalan misingni haina ikai khumna butuna taramna okhi North Korea gi konong Pyongyang da pangthokpa thoram amada Kim Jong Un na lan mising asibu harau thayamna okpaga loinana mine clearance mission asida saruk yabaga Laikhidraba personal mapal da Aroiba ikai khumna basu utki haina Korean Central News Agency na report awagli Ukraine gilan mi singa lan sokna riba Russia gilan mi singna land mine sing thiba amasung lauthopagi thabakta mateng pangna bagi damak chei ese August Russia gi Kursk region da North Korea gi engineer trof lising ama thakibani South Korea gi spy agency na thamlakiba warol amada Russia amasung Ukraine gi marakta sokna riba lan asida Russia gi mikchang da leptuna lan yauna bagi damak mamang da so North Korea gi lan milising taraga manga thaki lan asida North Korea gi lan milising anirom su sikhi haina South Korea gi spy agency sina phongdoraki maramdamna halakhraba North Korea gi lan mising asi boleba adu gilu chingba kimna ikai khumna utkibagal loinana laikhidraba mioi mapan adubu hironi haina singthaki khongthang khuding khudong thiba mayoknarba mafam aduda mahakilan misingna laukiba thodang kayabu Kimna Singthaki. Afghanistan na Pakistan gi mayokta malengi leibak singda terror sing tharagani Pakistan na terrorist sing amari leinai haibadu mayek sengna khangana bagi damak malengi matik mai leiraba leibak singna marik chumba I pau sing yabo terror ama tharagani haina Afghan Taliban lengang no phongdor kre Pakistan gi khongthang asibu yaning dabu uthuna Afghan Taliban lengang na malengi matik mai leiraba leibak singda Pakistan gi seng basakta madu khangana basem saduna leire hari thazaba yaba pau gi likhuna mana phongdor ko warul amada Islamabad matam suppada terrorist sing busaugat pada natuna Afghanistan gi sanmilon sokhana Thorang kaya paikatuna lei haina Kabul da maral seraki Pakistan da leriba Afghan gi miyoi sing amasung refugee sing gi mathakta Pakistan na miyot minai kaya chathaduna human rights khongaw nei haina su Kabul gi maikai digi Pakistan bu maral sirakli malengi matik me leraba laibak sing da Pakistan gi aseng basaktam sing unabagi cherol sing ado Afghan foreign ministry gi official sing amasung interior ministry gi official sing na punna draft tawbaga loinana Taliban gi supreme leader Mullah Hibatullah Akhundas Jad gi ayaba hek fanglaba matungda cherol sing adu lamdam gi amasung malem gi matik me leraba laibak sing da yehonna bahona ragani haina so Afghan foreign ministry gi maikai digi phongdora kre Afghan gi foreign ministry na draft tawriba cherol adu da Pakistan asi terrorist sing gi makona mani haina panbaga loinana Balochistan da IS yok thaktuna thammi haina su cherol adu da panki ya Taliban galan soknaragani haina Laskar e Taiwan lauthokre India madi Taliban galan soknaragani haina Laskar e Taiwan gi luchingba Kari Yakuf sekna akiba leitana phongna lauthorakre Laskar e Taiwan hariba lob asi Pakistan da leiba yamna tamsiraba terrorist group amani terrorist group Laskar e Taiwan na handak nona Pakistan gi chief defense force CDF oina hapkraba sim Munir busu phongna sogalakre Laskar e Taiwan gi luchingba Kari Yakuf sek hariba misagasi terrorist ki makok oiriba Hafiz Sayed ka yamna nakna thabak tawba mioi amani Asim Munir na hausi Pakistan gi damak paikhaliba thabak thoram sing da mapung fana Laskar e Taiwan na su sogat kani loina na yekna balaibak sing da punna landa gani haina so phongdokhibani hari